खुरुमजरी ISTV की पाउ मियंग ताबिरे बपुनुमपु तरामना ओक्सरी हजि फाबुगी मरुबा पाउदा भारत की अपुनबा सक्तम ngaknanaba amukana wasak minerasi haina Kargil Vijay Divas palan ge tharomda Chief Minister na haikre amasung Thawal dam kairakani haibigi akiba amadi oithokpa leite haina IFCD gi Chief Engineer na thajaba thamlakte Pau sandokna pizari भारत की मफमतई दा पांगथोक नबगम ngasi Manipur dasu Manipur sarkar na senduna ahanba Manipur Rifles की banquet hall da Kargil Vijay Divas palan ge tharom pangthokre tharomga mari lenana Chief Minister na makhata na haikibada Kargil ge lanpham da Manipur ge lanmi taret thawai katkiba adubu singtha ki lamdam asige naha singna Manipur ge ta natana Bharat ki mai kaya purakre Bharat ki apun ge saktam ngakpada asoba thaudang lauduna lakti haina singtha ki Bakoi ki kathok padana ngasi Bharat ki apun bagi saktam ngakduna thamba ngamlibani aikoi punamakna Bharat ki apun ma saktam ngaknana ba amukka hanna wasak minerasi haina phongdokhi matona pharaba mayabak lingba lanmising asina lanphamda thawai thaduna sait oibagi wa rida top khudam ama phangkrabani bakoi punamak Manipuri ge lai hauda pokhiba mating leeba maparing hatani makoina Makoy maring je namadi mathona phaba thabak sing aduna Manipuri pomna makki ko wang na thangatjaba ngamnabagi lambi ama yatlam labani makoy gi leiba ningbagi phidam laudana Bharat ki ningtamba amadi apunbagi saktamda singnarakpa khudingma punna thengnaminaba asetba phirep laudana Bharat ki apunba saktam ngaknana bada asiatpa wasak nauna lauminarasi Deputy Chief Minister Gaikhangamna Bharat ki itihas da mayak lana lehauragataba Kargil landa zatiya sigi leikedraba lanmi simu ningsingba amadi ikai kumnaba utpa haibasi tawpham thokpa thaudangni lanpham aduda Bharat na mai pakiba haibasi Prithibigi lebak singi mamangda saukthokjaba poi haiki ngasi gi thoram aduda Minister Singh Deputy Speaker MLA Singh Police amadi civil gi makok thongba official kayasu saruk yakhi lebak sigi unity integrity gi damakta samaj pandebe damakta khoi dong hong no sik lobo loyana ai ko yam wana talai badum freedom ase masing yok thappa preserve to ba ngak pa se pru thodang ni hai masing responsibility khang bo loyana podamak shu each and every Indian ekoi podamak ase as a Manipuri or as an Indian ekoi thodang sang lei Mapitel dam haraga khangnaba Thawbal multi-purpose project Europe-padigi Tumukong amadi Moirang Purel gi Khunja Singh lanjenari hairiba asigi matangda IFCD gi Chief Engineer G Robindro Sarmana hauzik sariba dam asi kariguma makhal amatada kairakani haibigi akiba amasung oithokpa leite bazamiyam na puning phathabiyu haina appeal tawrape Sahi kontra ki matakta experience leiraba department ki engineer singbu thajaba thambiyu nong kanna chubana isingi imai wangkhalakpadigi thabak suba yanaba ising thadokpani hairi dam ge lebak thonbada turel thimbagi tangkak asina khwaidigi maru oiba matamni ahing nungthil naidana thabak suriba contractor amadi department ke miyoi singda mateng pangbiyo haina appeal tawrakte Panba yai dam asi ki matang da semkiba JAC na dam asi IFCD na sabada quality control tawdana saba lamdam adugi miyam na uhoki engineer singna hairiba wafam asi thajaba ngamloi makoina karisu tawroi hairabasu akutpa maphamda leiba miyam da ahing amada khanghaudana pulap siba yaba phiyam leibana safagada maphamda sianduna leinabani engineer singna karisu tawroi haibige chapchaba thajaba leirabadi makoisu miyam marakta leirabadi pakhanariba sing asi hanthagani haiba wafam phongdokpa laikhrabani Miyoibiki Hatta Ahoba Labor Sing Operation Tawdana Rims Road Labor Sky Hospital na Anirak Suba Wena Heart Menbegi Tabak Mai Park na Pangthokre BPL family ki miyoy ahum liam na layang baga luena na punna miyoy mari Mai Park na Heart ki ahoba men kre sahi nipan gi nupi masa ama amadi sahi tra nipan gi nupa masa ama yauna Mai Park na Heart ki ahoba sing men ki ba adugi damakta imong manu gi mai ke degi Sky Hospital bu thagat pa phongdoke
hospital asige chairman Dr. Sam Kisona BPL gi oinadi Manipur khakta natana awang nongpok state singdagi lakpa anaba singsu lemna layengani mapalam da sel tingna layeng lamba adu ngasidi mahaki hospital asina kanna honabadigi Manipur praja kayagi seba tawba ngamle haina phongdokhi mana yam toina jahim da humari lauk dawi kai haiba sor hom ba masi gi symptom si leregadi hat hol leiba waramba yai haidana amuktang heart specialist ta ko akhang haida anaraga reliable oiba jaga da ko am to biba dogadi khange ji heart hol leire duga cement ba ka leire haibu khangna ne Animal Wall Nawem Thonggi member kaya na ngasi Langol Larembi Maningi Mafam Sing Lam Tu Sengdopaga Luina na Usara kaya thakre Sabayaba Uhay Pan ba tongan ba upan bi samarom thake Langol Larembi Masin Pauba Usara Lising Sama Rom Thabagi Pandam Thamli Haina Animal Wall gi miyoi amana phongdorakle khoi lampe pasi tariba uche goya singi kaidok pham amu chudrakar oi aduna khoi masi uwa sing asi na heng chawkhlaga makhoi kaidok pham oina bagi damak uche goya gi akhoina hoji haiba tree plantation ase akhoina program ase sinjabane Kangabam Laikai Apunba Nupi Marup Amadi Naharu Welfare Club Kangabam Laikai Anina Laikidraba Robin Hood ki imung manung Amadi ILP gi Kongjang Sangsin Mada Sokiba Singda Selgi Tembang Pikre Haide Inner Line Permit System gi Kongjang gi Matangda ISTV na Sinba Kananaina Bagi Tharamda Andro Kendra gi MLA Syam Kumana Robin Hood Misi gi Matangda Kudong Tiba Thoktuna Action Lahogdraga Miyam gi Presa digi Makoibu Suspend Tauba Taragadi Police na Kulai Thadorokpa Yai Haina Phongdokibasi MLA na Amasung Lengak Asina Police Puki Amasung Miyam digi Police na Hena Maru Oi Amadi Lumi Hairibra Haibadu Sengdokadabani Haina Robin Hood ki Matangda Syam Kiba JSC na Thadorokpa Cherol Amana Khangalakri Siba Sangmagi Talak Asida MLA na Asiguma Wafam Ama Media da Phongdokiba Asi Laibak Tibani Hairi Lengak Asina Su Police Amasung Miyam Anigi Marakta Karambana Hena Lumi Haibadu Sengdokadabani Police Puki Hena Lumi Haiba Oregana Isana Khangna Pham Thadokpiro Lengak Asi Leitabana Hena Fare Hairi Ngasi Tang Kungataruk Phawagi Manungda Sengdoroktrabadi Manipur Pumbada Ban Tauba Natragana Mass Agitation Movement Sangsinaba Sem Sare Haina JSC na Khangalakli Robin Hood Missigi Matangda Home Department ke Aswebelai Home Department na Drama Gumba Policy Miyam da Sanaganu Haina Andro Kendrigi MLA Syam Kumar ngasi Paumisinga Unabata Phongdokre Robin Hood ke Matangda Syam ke JSC Amasung Manipur Miyam da Sengdokpa Oina Syam Kumar Makhatana ISTV Network na ILP ge Matangda Pading Naina Satharakpa interview program aduda Mahak Masamak Lamda Masigi Yelho Missing Kannaba Sangsilapa Kongjangda Thamoi Sengla Saruk Yazaba Amadi Assembly da Miyam ge mahus sinduna kholau kaya lauzaba miyoi ama oina saruk yaba oina wafam khara phongdokibani Robin Hood ki misi asigi matangda Home Department ke oiba asoiba kaya laike mob ama control tauna bokhona bada first second amadi third degree kauba method ahum lei ahan ba masung ani soba method sing adu kalaga ahum soba method oina mahairui singda Sinaki Badagi, Laibak Tiba Togdok Wena Robin Hood Laikidabani, Masida Home Department ke Asweba Laiti Haiba Yaroi, Mahiri Singda on Sinduna, Haktana Nomai Kapagi, Ayaba Kanana, Pibano Haiba Sengdok Pam Topani, Hilamasigi Matangda, Assembly ke House da Home Department ke, Maike Digi Police ke Asweba Laiti Haina, Home Minister na, Sengdok Raga, Hozik Amuk Judicial Inquiry Togani Haina, Fongdorok Leva Asi Home Department ke Drama Gumba Tausilni, Masida Makogi Asweba Lai Haibadu Adumak Taksarabani. Wafam masi manung titna phongdok na ba khona bada wahai gi oiba aswoiba khara laibadagi miyam amadi JSC na lan ukiba oigani Home Department ki aswoiba sing asina maram oiraga police na khulai thadorokpagi phirep lorokpa yai haikiba adu Home Department ki aswoiba adu miyam da khangana ba khona kibani Police bu sagatuna miyambu mirairaga phongdokiba wafam nate MLA gi oinadi miyambu lumna lauzabaga loinana thamoi sengna miyamgi khongjangda saruk yazabani hiram asida aranba aswoiba yawkhrabasu JSC amasung miyamna ngakpiyu haiki aina haizabadi sumna koi matam chana police na koigi asum asengna lana ji puthuakanda madu action lodi Home Department gi koigi praja isula kanda drama oiba mongda koi thabok tawi habado ei madu phondok sa giveni aduna madu ei lana lobi gano madu ai side gi madu ei thamoi sona nungai ta phondok sari ai ngang ki bada sumba koigi
miang ka police ka na lumi na ba ai ka police na ji phala ka na ka po na ka pe halo na hala ka na mu police na he mu na hai matam jang ga phau dra ga hujita sai mu phala ga di police na mu ka gi amdan tau na tar ga khoi issue ji ma na ba hona pa yai madu hom ni pa mi drama ko mane nai adu gi chimda ngang je bani chumna gi da baza ga police ka ko gi police na lumna na police gi ma gi mi chang je bana te ai chang je asuma ma gi da asuma gi da makta Rusia ke pok legani praja ki dam tulu na legani ha ba wakhlo na sangja bani aduna ai nga ki da soi ki ba amadi jesi ki lei praja singi ke no da isu shi da ai nga ki da koi asoi ba yor mo madu product to wi api wana sendok se Imphal West District ki Manung Sanba Government Polytechnic ki maning thangba saruk ta leidiba takyal kairo pali lambi ke maning amadi mamang thangba da leidiba lau pari yang khairom ising thumjin krai Housing for Bahari Walopum Sing Asidagi Ising Sitakibaki Mafam Laitri, Waisel Marigi Ising Makulapodigi, Ising Chitapam Laitabani Hairi. Langsing CRPF Group Center gi Mamang Thangba Ladiba, Lopum Sing Su Nong Karakan Hek Subaga, Ising Tumjin Manamaram Weduna, Sahi Talaki Mamang Digi, Low Mapu Sing Awab Asimayo Maduna Lakri. Kairo local Luki, Mihut Amana Fongdoropada, Nahak Latana Ising Tumjin Basina Low Panba Yadabadigi, Low Mapu Sing Awab Mayuknari, Low Mapu Karadi Ngagi Farm on Tokibasu Yauri, Hidamasida Sarkanam Yang Sangbio Hairi. Hai ba lokham se khoi lo uba ya na ba thu ba matam da thabak pai khat piu hai da na ISTV khuthang da khoi wakasari hausi mayam na ubi madu di khoi gi MIT gi maning thangba lobu gi saruk amadi group center langjing gi mamang thangba saru mayam na kairo lokol haina khangne mpham asi huji ising gi irong nung da loina ba laikre lopham mayam ba masigi mathakta taige khongbang gi yum khara da chu ngasi haribi ising mongkhalak basin maram oidana imung da yum ising changbadagi imung sing da yum thumna ba yauri marui ba maram di waisel maril ji khoi mongkhalak basin ising chenthokpam lairak tabna hariba lopham sing asi chorana lopham Pari yang kai muksi isingi manung da laiki bani haiba wafam basini miyang ge wafam tham lai basi camera person to bagal loine na paudam jariba norenengomam ISTV news Galaxy Club amasung Maira Paibi Singzamai Mathak Song Tham Laikaina Robin Hood ki imong manung da sel ge mateng pang bagal loine na awaba fongdokrai JC ILPS Amadi Student Wing Loinana JAC na Sangsilapa Khongjang Khudimakta Sarup Yagani Hairi Singmairong area da leiba Mahiroi amasung sana khonabagi lamda thoidok hendokpa miyoi singda manamathum pibagi thoram ama Sinam Sama Devi Town Hall da pangthokre Association for Promotion of Meritorious Student of Singmairong na sinduna pangthokiba thoram aduda Babina Diagnostic and Hospitality gi Managing Director Dr. TSW Manipur Medical Council ki President Professor Sinam Rajendra, Janims ki Department of Community Medicine ki Assistant Professor Dr. W. Jibon Amadi, ATO Lampel B. Sanatom Bisu, Taramapusing when a Sarupyaki. Todo Hendokpa Naha Singda, Taramapusing Namanatum Piduna Puning Tawutki. MPSC na Municipal Administration Housing and Urban Development Mahud ki Executive Officer Amadi Assistant Executive Officer Khara Launabagi ngasi Manipur ki tongan ba center kaya da parikha pangthokre puna candidate listing tara ga mangana sarup yaki ngasi importance na higher secondary school da parikha pangthok lingai da ILP ki khongjang sangsin bani singna ba mahiroi kabu ama laktuna parikha pangthok pa yaroi haina athingba thambag loine na school ki po chai khara thugai ramle importance na ki oina parikha mapung phana pangthok khidre mafam adu da MPSC gi chairman masala tuna yangsin ki MPSC gi maikri gi ngasi gi parikha asi akanaba numit amata pangthok na ba sem sagani haiba wafam phongdoki Amaramda parikha asibu saruk yaba lakiba mahairu singadi parikha hanba tarbadi chap manana hangedabani ipoda sona khakta da parikha thakiba mahairu singi oina hanba yaroi parikha asi pangthok tringai mamangda athingba laigadra lairoidra haibadu mari lainaba singda hanna tanaduna thabo paikhat haningi haina parikha thaba lakba candidate amana phongdorakri If the examination has to be cancelled, it has to be cancelled for all the entire students, for all the candidates, not only for specifically confined to this college. That commission will take it. To consider, that's what we are here. Sir, every time it's happening, sir. It's our career, sir. I'm already 30 We are for you. This we can crack this. Exam, We can become this EO. exam we did. I have to sort it out here. But sir, you should have spoken to the ILP people first. That your Oh, that examination is can to be. decide. Robin Hood ki imong manung da Naharul Sinta Kanglup amadi Wangkai Kaitel Asangbi apun manupi lupna sel ge mateng pangkre Manipur inner line permit system sana halu haina Bishnupur district ki manung sanba kha posomam da laiba United Posomam Young Development Organization Live and Let Live Organization
Posomam Eastern Development Welfare Association, Posomam Youth Improvement Union, Amadi, Posomam Mera Paibi Apun Manupi Lupna Sinduna, Marang Posomam Degi, Ningtokong Power Mera Reli Amasat Craig. Manipur Inner Line Permit System Chanhalu, Miam Niaba Bill Putoka the Bani, Haibu Kolaukia, Lauduna, Reli Adu Satki, Police na Miam Adu Asoy Angam Toktanaba, Ngak Senki. Amaramda, Kaibi Mera Paibi Amadi, Club Singa Punna, Kaibi Salamda Laiba, Imunu Katilda, Lamdam Adongi, Miamna Wakani from Zatakre, Manipur Inner Line Permit System, Atubuma Tamasana Hangadavani, Robin Hood Hatma Police Sarak Piu Haiba Play Card Kaya, Sizinaki. Loshilapada Maru Ebapau Amukana. Bharat ki apun ba sakta mangak na ba amukana wasak minerasi haina Kargil Vijay Divas Palan Githaramda si Minister na High Cray. Amasung Taubal Dam Kairakani Haibigi Akiba Amadi Oitopa Laite Haina IFCD Gate Sip Engineer na Thazaba Tamlakli. Miyang Tabiri Bapunamagpu Amukahana Kurumjari.